Abdul Kadir Mihat Yaningde had a Social Development Club Sabru Infal West ki President El Samanadano ku yek piduna thadoruk bachero lamana fungdorokli pawitek mayai lekai dige sesam Abdul Kadir gi asiba hakchangbo samurok nambul mapan lamhang amada phumlaga thalmabu samurok praja miyam yamna hakchin lawi thawdo ase akhoi masal nungchinadana ba Kanglup ki Erang Sagatnaba sinba thawng amani hana lawi maramasina thawdo ase generiba minungshi leitaba miyoshingi mathakta logi oiba cherak pibiyo chenaba miyosing athuba matamda phagatpiyo lonena thawdo ase gi matangda samurok club marapai bisingna thamoi na yaningdaba amadi nuaitaba phongdorokchari asigumba thoningdaba thawdo asi amu ana khunasda tawiganu amadi mihat asida generiba phumjaliba miyoshingi imungna sagagi miyosingda samurong nauremgi prajasingda lale haijagadabani haina pale mama apunba lamjing lup samurong makha lekai gi general secretary haish bagibati devina makatana phongdorokli ngasi jungi tang 13 lekabu ko numit ayuki pung 13 minit 35 sapa matamda samurong naurem apunba maya pagi masin kalapi sini nausin apun bagi oiba khana nainaba ama loiraba matungda paubiting mayai lekai da leiba adum kali gi misi asigi mayokta samrau naurem apunba maya bagi ma singi oiba mol amatang pungtok sari madudi haiba misi asi ginai dom da thukpa thokdo asibu samrau gi nambun mapan da pubirak laga punjalami ba asi samrau gi parda singbu sitabani haina samrau gi apunba maya bagi ma singi thamoida asuki matik pen da ba pungtok sari masiga loina na akhoi samarau haibasi community ani yamna nusi sanana leminabaga maram moiba henjang lana duna kaikhen amata da punna kamina duna hingmina bani aduga municipal council dasu muslim gi sininau sing maitai gi sininau sing punna leiduna samarau kaikhen amasung samarau naure akhoi ba sida asuki mating nusi sanana leminari ba sigi mayokta akhoi masembu community oiba irang ama thongna na bagi damakta silapa asi karima khandagi garam banuai tabadagi tawrakpano haibasi samrau pajagi mama oi bisingi thamoida asuki matik pende kadingbi misi asi achumba langlang landin puthokpiga dabani aduga haiba misi asida samrauga poraga humamliba asi masida senariba mioi purima magi sagai mama mapa imung manung yauna samraugi pajada lale haijadri phawba samraugi pajana ngakui bangamoi masiga loina na hariba isa kadim masigi magi atma sati gi damakta akoi samarogi maira paibi imai beng singa minute amatang tuminna leiduna awaba pungtok sari adung kadigi mihata sinari ba mioi singa si pharaga marangi matungiba matik chaba dandi pidri phawba samrau naurem apunba maira paibi amasung basiga loina na saliba kalaki isininau singna akan bakongjang changsilakani haina ngasigi paliba manipur sarkar da akan ba Abdul Kadir hariba Abdul Kadir hariba misi asita hapada senariba mioi singsi sarkagi oiba maikaidagi phaduna moibu matik chaba chairak phangdriba phawba samrau naure apunwa maira baibi amasung masiga loina na saliba kalaki isininau singna makoibu pharaga matik chaba dandi bidri phawba akan bakongjang changsilakani haibasi miyangi mafamda thamjari